Thabak suba chatkhiba miyo ama siranmle ngasi March ki tang mangada Manipur top channel digi Sandel district ki sakpi karong police station na konma sajik tampak ki memarga lonaba ngamkhai area da singmai da hoba uwa sing yarga lammapu amagi thabak suba sinmi ama sakhangdaba singna halaga una wana kumjilaga thanamle mafam aduda laikhidraba nupa adugi mamingna Suyan Khalian Saikun Mathoi Apokpa Tonjang Mong Kawi Mahak Chusampur Police Station gi manung sanba Mata Mulian Khulda Laibane Laikhidrabagi imung manungi miyoina phongdok narakpada Suyan Khalian siduna leiramliba mafam adu Sakpi Karong Police Station gi kharom da kilometer nipuga nithoi rom satlaga leiba sajik tampaka Myanmar ga lonaba area dane Lammapu amagi singmai da hoba uwasing yan thatlaga mafam adu da nauna pamlau unaba thabak suba yawba miyoine mahakna siraga leiramba matamda yet thangba khajai sairung yet thangba khuning khu amadi pukna singbada sokpagi dakpham leiram khep mahak mathanta siba mande kanago mamiyoi khrana halaba matungda una wana khumjilaga thanambagi mong male asiba haksang ado hokhiba thangja numiki ayuk pung 9 rom taba matamda thengnarakkhibane ma kanana kari maramgi damak hatpano haiba hojik chapchana khangma ngamdri Thawai yaudraba haksang adu ngasi Sakpi Karong Police Station gi kangbuna Jenims Hospital la puraklaga executive magistrate amade video coverage yauna postmortem tawraba matungda haksang adu imung manugi miyoi singda kusinakre hainasu pauksi asina phongdoragli